ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯣꯗꯤꯁꯥ ꯈꯣꯡꯆꯠ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯁꯥꯐꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯟꯒꯤ ꯗꯕꯥ ꯈꯨꯗꯤꯡꯃꯛꯇ CCTV ꯀꯦꯃꯦꯔꯥ ꯍꯥꯞꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ Centerna state amasung union territoriesingda quality hantaba har yonbasingi mathakta khudaktagi matik chaba thabak lokhatnaba khangankhre. Amade security force na state asigi tongan ba mafamdagi aina yadaba miyoi kya fakatpa ngamkhre. Mami TV ni sandok saba Manipuri pau mijeng tabi riba punamakpo SOPHIA HIJAM na khurumjari pau sandok na pizari. President Dropati Murmu ge numit nini Odisha khongchat ngasidagi hauragani hairi pau gilikul amaki matung ina President Dropati Murmu ngasi numidang waram Bhubaneswar ge Biju Patnik International Airport ta thungani hairi Mafam adudagi President na All India Institute of Medical Sciences AIMS Bhubaneswar ge mga suba convocation thoram yaunabagi damak satkani hairi President Dropati Murmu na hayeng Ravenswar University ge taragahumdoi suba N1 convocation da saruk yagani amasong Kutagran High School ge building ahom sana ba jatra hongani haina pau asina makatarakle Passenger shingi safana bagidamak train gidaba khudingmakta CCTV camera hapnaba railway na wareb laukraba tungda Union Railway Minister Aswini Vaishnav amasung railway gi state minister Ravneet Singh Bitu na hiram asiga mari leinana paikhatliba thabak sing yengsinba haukhre haire Paugilikul amagi matung ina camera sing asigi matengna aranba tawba miyoi sing laina fagatpa ngamgani passenger shingi aron atup ngaksanaba camera sing ase dawa singi manungda miyamna chathok chasin tawnaba thong mapada hafkani haire pau asina makha taraduna train gi daba khudingda dome type CCTV camera mari amasong locomotive amamamda camera taruk leigani afaba makhan gi camera haptuna train singi pungda kilometer samagi sangda yangna thawba amasong mai Yamna ngandaba mafamsingdasu mayik sengba footage uba fangangadabani haina minister na railway officials singda khanganki haina pau asina makatarakli Center na state amasung union territory singda quality hantaba har yonba singi mathakta kudaktagi matik saba thabak lokhatnaba khangankre haire paugilikul amagi matung ina Masigi matangda Union Agriculture and Farmers Welfare Minister Sibra Sauhalna State amasong Union Territory singi Chief Minister Shingda Ayiba Serol Piduna Khangankre haire Khongthang asigi maru oina sasinaba har yonba lengang hantaba mamanda fanganba har shing black market thadokpa amasong aina yadaba moongda har yonthok yonsin tawba thingnabagi pandamda lakhalakpani Minister na makataradna lawu singu bana leibak asige lanthongi lamda yanglen saru oiba maramna lomi singi senthok matik sana lehenabagi damak afaba makhan gi har sing sanaba mamanda matam sana fanghan ba haiba asi tangai fade haina makatarki Security force na state asigi tongan ba mafamdagi aina yadaba miyoi kya fakatpa ngawkhre Manipur Police Control Room na thadorokpa warol amagi matung inna haukiba thangja numit July 12 da kihan khanganba amasung namhaduna sen khaibagi thabak tawba miyoi sing fagatpagi thabak chatharakpagi manung chana Manipur Police na aina chingraba lalhauro KCP apunba city maitegi miyoi ama thobal khetri laikai moirang pali dagi fare hairi faraba miyoi adude Singam Kavikanta maitei chahi 13 thobal wangke mamang laikai
ꯃꯉꯣꯟꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ Honda Activa ꯑꯃ ꯑꯃꯗꯤ 36 HE hand grenade ꯑꯃ ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF-ꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯈꯨꯂꯥꯛꯄꯝ ꯑꯌꯥꯖꯨꯗꯤꯟ ꯑꯦꯂꯥꯏꯁ ꯑꯥꯔꯤꯁ ꯆꯍꯤ 90 ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯕꯦꯡꯒꯨꯜ ꯂꯧꯀꯣꯛꯇꯒꯤꯅꯤ ꯉꯔꯥꯡꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯔꯨꯞ KCP MFL-ꯒꯤ ꯃꯤꯑꯣꯏ ꯑꯃ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯍꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯊꯣꯛꯄꯝ ꯁꯨꯅꯤꯜ ꯑꯦꯂꯥꯏꯁ ꯂꯥꯡꯉꯝꯕ ꯑꯦꯂꯥꯏꯁ ꯂꯦꯂꯤꯟ ꯆꯍꯤ 94 ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈꯤ ꯃꯄꯥꯟꯗꯒꯤꯅꯤ ꯃꯤꯑꯣꯏ ꯑꯗꯨ ꯂꯅꯥꯏ ꯊꯕꯛ ꯇꯧꯖꯕ ꯀꯥꯡꯕꯨꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ Operation Sindur Chatharingai Manungda Brahmos Missile Thadokpa Thoidok Hendongna Mathau Pangthokhe Haina Defense Minister Rajnath Singh na Phungdokre Haire Pawgi Likul Amagi Matung ina Operation Asigi Matungda Mapal Laibak Singda Brahmos Missile Pamnabagi Sang Hengalakle Lucknow-gi numit nini gi khongsat manung chana ngarang National PG College da Uttar Pradesh ki hanagi Chief Minister Chandrabanu Gupta gi mitam hangdokladuna Minister na hai Tongan ba mapal laibak taramarina Brahmos missile asi pinaba hairakle amasong missile sing asi Lucknow dagi thakigani masina state asida thabak toba migi masing su Hengat hanba ngamgani Uttar Pradesh state ase lebak asige rajniti gi khongsata asobo thodang loriba state amani haina defense minister Rajnath Singh na singthakre haina pau asina makhatarakle Student Awareness Cum Facilitations Program Lamding Educated Welfare Association Liwa Lamding Sinduna Association Asigi Sanglenda Pakthokre Saliba Sahi Lisingani Kun Mangada Haidokiba Bosem Kosem Amade CBSE na Loba Exam da Mai Paklaklaba Liwa Lamding Thobal District na Konba Zagada Leiba Mahiroi Pumnamakna Examination da Mai Paklakpada Pungling Thogotuna Se Kolom Association Ge Makaidage Kudol Tamkibaga Loinana Tungi Mahi Masing Tambada Puning Losing Amadi Tauna Lainabagi Matangda Lekai Asigi Akang Ahikayana Wangang K Tauramatu da Semko College Komla Thabigi Associate Professor Harida Sorokaibam na Fongdokivada Taina di Low Sunaba Inkon Sunaba Sal Loina Bohonabada Lairik Paba Yam na Fonglakte Numidangda Lairik Parabasu Podolgi Musi Musiraba Mengalda Lairik Parake School Salabasu Kongmasalake Aduga Kairoi Lekaida Takminaba Ozasu Leiramde Adubu Hosiki Satra Satri Singdi Asigum na Awaba Asi Tengadre Taseng na Hairabade Lairik Yam na Haiba Yarabane Liwa Lamdingi Secretary Roman Nongmaitem na Fongdokivada Lairik Tamlingegi Matamda Ahangba Matamda Afaba Tabak Taurabade Satra Amabu Masak Tokpa Ohen Mangame Kanadaba Matam Manghan Hangumse Haike Tauramaduga Mari Lenena Hosik Manipur University da ZRF Otauriba Biganda Sorokaibam na Fongdokivada Haurakliba Satra Ayambagi Wakal Mobile Phone Control Tauraga Laivadage Lairik Paning Bagi Wakal Polokta Bahaiba Ase Mahiroi Pumnamake Yamna Laivaktivani Haina Fongdoke Manipur Police Control Room na Thadorak Patyarol Amagi Matung Inna State Asida Kudong Tiba Toktanabaginamak Singaningai Oiba Mafam Singda Security Force na Akan Bachachin Tarang Lakutke Manipur District Pundamakta Pamdaba Togdok Toktanabagidamak Ching Amasung Tamdapuna Checkpoint Chamagachuna Taramatoi Hangduna Asad Awok Sing Sek Togduna Miyoi Mari Wahang Pahang Sataki Hairi Amaramda Manipur Police na Motor Vehicle Act Kimakada Drive Satavada and Kaina Thorok Pagari Humputara Mapan Chalan Kakuna Tel on a Lupa Lak Amaga Lising Nifumatoi Kongapangam Lehairi. Haukiba Irai Nume July Taramatoida Traffic Rule Tugaiba Amaso Registration Certificate Documents Sing Yaudaba Number Plate Naptaba Gari Konetoi Detent Toke Amade Gari Taramatoidagi Tinted Flamsu Laktoki Hairi. All Assam Manipuri Students Unions AMSU Hozai District Committee na Sinduna Career Counseling Program ama Pangthokre
हारिबा प्रोग्राम असिदा होजाई डिस्ट्रिक्ट के मनुंग चना लाइरिबा क्लास 10 दगिना डिग्री फाउगे महिरुई सामगा यांखै मुंगना सरुग याखि हारिबा करियर काउंसलिंग प्रोग्राम असिगी मनुंग चना टॉपिक अनि खक थांखे मदुदे अहानबदा करियर इन स्पोर्ट अमसोंग अनिसुबदा करियर इन सिविल सर्विसेज Career in Sports की वंगांगलोई ओइना नाजिर आजमल मेमोरियल कॉलेज ऑफ एजुकेशन होजागी असिस्टेंट प्रोफेसर ए जीवनंद सिंहाना वंगांखे अदुगा Career in Civil Service की वंगांगलोई ओइना ngango प्रकाश सिंहा चेयरमैन सर्वोत्तम विद्यालय होजाई एमए बैड MSW PGDHRM PGDC ना हंगांखे हाइरिबा प्रोग्राम असिगी मिफम मपो आमसु HDC के प्रेसिडेंट लोइताम काजलना ओइके अदुगा अथुंगबा मिथुंगलेन ओइना आमसु सेंट्रल कमिटी के प्रेसिडेंट ngasepam sanahan Manipuri साहित्य परिषद असम होजाई डिस्ट्रिक्ट कमिटी के प्रेसिडेंट तेंसुबम मनिहार Manipuri Culture and Sports Development Society असम की प्रेसिडेंट खोइरोम नवदेव Manipuri साहित्य परिषद असम की सेक्रेटरी फामदो मनिबाबू अमसुंग अखनबा वंगांगलोई ओइना रविंद्रनाथ टैगोर यूनिवर्सिटी के असिस्टेंट प्रोफेसर डॉक्टर डिजमनी शर्मना सरुग याखि Village Volunteer Force BVF Wahuna Sinduna Numit ini sumna pangthokiba First All Manipur Open Mukna Tournament lisingani kunmangage heavyweight category da champion oidina winner oirakraba kumbe SG wangu ahalup mayai lekaidage Sagon Sam Bitambo ngasi wangu popular club WPC wangu na mungnaroi asibu taramna oktona puning thawatkhre Wangu mayai lekai community hall de ngase mungnaroi asibu pungning thawatuna taramna okpagi thoramduda wangu gram panchayat ki administrative committee ki chairman Amom Keswazet wangu popular club ki president Sanasam Kanhai secretary W Johnson amadi club ki maru oiba miyoi sing amade lekai gi ahal laman kasu sarugya ke Sagon Sam Bir amade Sagon Sam inaw gi masanupa Sagon Sam bitamna club ki makai momento amade sel yauna asamba khudon piduna pungning thawat ke Wamu ahluk may lekai ki mixed poraki basina wamu ahluk may lekai sidasu ambas hanaroi apaba wakwan senda missing lai habado soy dana thumlagani thumna maram olakanda akoi club ke side telisu yamna sautok sai wanina matung tarakadasu akoi ki lekai lampu masigi horok liba angang sing Aroibada maroiba pau amuk hana pizari President Dorobati Murmu ge numit nini Odisha concert ngasidagi hauragani Passenger shingi safana bagidamak train gidaba khudingmakta CCTV camera hapnaba khangankhre Center State amasung Union Territory singda quality hantaba har yonba singi mathakta khudaktagi matik sawa tabak lokhatnaba khangankhre amade security force na state asiki tongan bamfamdagi aina yadaba miyoi kya fagatpa ngamkhre Hausikki oinade Mami TV na sandoksaba Manipuri pau lesinjari makha taba pau gidama mijeng taduna laibiyu